All Meitei Pangal School Van Association na ahan boina ngasi Lilong Haoreibi College da Meitei Mek competition ama category ani thokna Pangthokkhre. Class 3 to 5 fawbana category 1 aduga class 6 to 8 fawbana category 2 ni hairi. Chawrakna satra chatruk romna competition asida saruk yaki. Aigi ming London mai kawe si aigi school na si Islamic Baby English School. Adu ay class 7 na tami. Yung si Lilong 𝗍𝗶𝗶𝗁𝗏. Aigi ming 𝗞𝗵𝘍 kawe ay class 7 tamli aduga ay MI Academy School da tammi. Sigi competition se Meitei Mek ki ahen naba mahayine aduga aina atopa competition su pam hai tardi math English aduga science adum khara adum mix up tawe hai tardi ma'am tough oibasu yawe aduga adum khara live su yawe adum ai ge na de adum nungai ramme adu amma question amani su adum why hai tar aina haijan wada sugumba competition mayam ama hen be singan bio aduga invigilator so hena aphaba hen bio haini aduga nungai hani hata nasi Pangthoklagani all Manipur Muslim Van Driver Association na Meitei Mek competition Pangthoklagani se yamna pungning thawani ni amadi akoi gi satra singi tungi future da yamna kanaba matang amani haina akoi guardian gi side gi yamna thagat wahaidu thamjari aduga sinbiriba association asina su sahi khuding gi sinba ngambagi oyo haibado akoi gi guardian gi side gi wafam si thamjari ningmadi atopa subject ki su pangthokpiyo haining mani adubo grammar gi pangthokpaya mathematics pangthokpaya hairiba subject sing sida hena priority pihaningi Meitei Mek ki sidi hojik oi master bhogi level da bodi loina bangang sing leire adu egasu science kumba grammar kumba english kumba da competitive oiba sini pamai se hena sina regional subject oina tahawi kano tawba khoi gi bas oiba subject da hairiba sing sida khara priority thamaningi asina quality education purakpada ngang singi hena lambi ama afaba lambi ma phangba ngangmani haibagi thajabasi chauna oi aduna asigumbaси amuktang tawba natabida chahi khudingi consecutive years pangthokpiro haiba wafam si thamjaraga tension jare Competition asi yam cheksina pangthokhibaga loinana lakliba November gi tang 39 da result lauthokduna tha asimaktada makok mathang takraba satra singi prize yen thokani haina All Meitei Pangal School Van Association gi president 𝗞𝗵𝗶 na Fongdorakli. Ngasi All Meitei Pangal School Van Association na ahan boy na khoi gi Meitei Mek competition ama akhoi gi area sida riba apunba school sawangna school tara romna participate tawraga akhoi gi candidate satra satruk muk participate tawraga ngasi mai pakna akhoi Meitei Mek competition ama pangthokkhre school sawangna school tara muk participate tawi sidaida Catholic Standard Robert MI Islamic Baby Bright Brain 𝗍𝗶𝗶𝗁𝗏 Pinnacle Mahmud atopa school sing government school sing yawe akoi gi makhalekai hai madrasa khongnang makhong hawai awang tera makhong school asina chingba Lilong Higher Secondary 𝗍𝗶𝗶𝗁𝗏 Academy somaina 5 star su yawe maji so ado sarangna school tara mukpu helangani khoi subtan jaraga kamal loina khoina tara hain haibani helangani ado makhata ba limhori ba Thawal district ki laikriba school jinju konsan jagani akhoi gi ngasi gi lairiba competition ngasi pangthokriba competition ji khoi category ani da pangthokpani class 3 to 5 fawagi category ama C1 ana aduga category 2 da C2 da class 6 tagina class 8 fawba ama November gi lagliba date 12 asida choidana akhoi gi result out tawgani aduga khoi prize su ikoi dana yam thuna khoi hairiba November tha sida khoi pina bo hona jagani hairiba Meitei Mek competition asi khoi ahan bani masigi khoi gi ahan ma pandam khoi na Meitei Mek pangthoiba si khoi gi maron sidagi hauraga khoi mathang manaul naina leptana chahi khuding chatjagadaba adugum competition ama khangni aduna maram oraga khoi ahan bada imaron khoi gi Meitei Mek sidagi khoi ahan bana masidagi haudokjabani makha tana khoi lemhori ba subject sing English math science leiba subject khuding mak chahi gi oina leptana adumak chatjagarani masida leibiriba lebak miam leiriba khunai sida leibiriba school sing guardian sing na support tawbiraga khoi competition sida saruk yahanbiyo khoi gi puning thawat biyo leiriba khoi gi leiriba van service tawbiri bichilnaw singna akhoi na satra singda pibi yaba makhoi bo puning thawat pa yaba leiriba competitive sida
ꯊꯣꯛꯍꯜꯂꯛꯑꯒ ꯃꯈꯣꯏꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯅꯕ ꯍꯣꯠꯅꯖꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯕꯨ ꯁꯍꯖꯣꯛ ꯄꯤꯕꯤꯌꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯔꯤꯕ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯁ꯭ꯀꯨꯜ ꯕꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯂꯩꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯔꯦꯖꯤꯁꯇꯥꯔ ꯑꯃ ꯑꯩꯈꯣꯏ ꯇꯧꯖꯔꯒ ꯑꯣꯜ ꯃꯩꯇꯩ ꯄꯥꯡꯒꯜ ꯁ꯭ꯀꯨꯜ ꯕꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯍꯥꯏꯅ ꯑꯣꯟꯊꯣꯛꯆꯔꯒ ꯑꯩꯈꯣꯏ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤ ꯁꯤꯟꯖꯕꯅꯤ ꯃꯁꯤꯗꯩꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯒ ꯃꯔꯤ ꯂꯩꯅꯕ ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯤꯡꯃꯛꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃ ꯑꯣꯏꯅ ꯊꯝꯖꯔꯤ